Sekmai amadi Kanglatongbi Hathikuwa mamang chingthak Kuki shing changhallaroi haiduna Assam Rifles na kayarak hanna thajaba pikhrabashu Kuki Khutlai paiba shing anouba bunker kayama Chingyang mathak shajillakpa thengnare Hiram asigi matang tom TV na phangba paw amagi matungina Sekmai mamang Nongpok Ningthou Chingyang gi awang thangba sarup Kanglatongbi Hathikuwa mamang ching parengda Kuki Khutlai paiba camp amadi bunker sing sajinduna area domination tawba thengnare hairiba mafam asida Khutlai paiba Kuki Chaurakna miyoi kundagi kuntra fauba lady camp asigi nongchup lomdana Sekmai khulga thangnana leiriba Kanglatongbi Hathikuwa amadi Nongpok lomdana Kangpokpi anigi marakta leiba chingi akokpa mafam amani tom TV na phangba video source amadasu mafam asida Kuki Khutlai paiba singna Zaleng Camp haina maming thonjinduna mafam asida camp sajinduna leiri hairiba mafam asi Kangpokpi District ki Saparmaina Police Station na konba mafam ne mafam asida hauze kungani thoi suba Assam Rifles amadi tarataruk suba Assam Rifles sing su leiri mafam asida gi Kuki Khutlai paiba singna Sekmai amadi Kanglatongbi gi khul sing irai laina target toba yabagi khudong chaba lei ningsingba yai matam kharagi mamangda nakal animakta nongmai kapnaba lepnaba hairiba mafam sing asida Assam Rifles singna camp saduna leisin kibani adubu mafam asida mataw karamna Kuki Khutlai paiba singna camp sajinduna leiram libano haibasini Assam Rifles na mamangdasu hairiba mafam sing asida Kuki changhallaroi maitei singsu changlakano haina yanaduna leikibani maitei singna khul ngakchanaba leiramba bunker sing fauba khongfam handohalaga Kuki singna area domination tawhalamba sina khunja kayada khoishaunaba hengal halaknabagi machak ama oirakli